Chauton yamna lairo nupa amani magi nupiga maga khaktang lerami. Mahak nongma nongmagi aphangba thabak suduna yum purami. Kariguma matamdasu mahak thabak phangdaduna karisu pudana mayumda lakpasu yawi. Mana lambida sum lakpada birengi hotel adu urami aduga jangsinduna. Tada, aina suba yaba thabaka leigadra. Ibunga, hojikidi leitre. Aisu leiradi hairibaduni. Ado, nungti numit khudingidi nangna suba yaba thabakti aidi karaidagi lauruni. Hoi phare tar, adudi ai bazarumda abukta suba yaba kari lei yengjarukige. Numitumadi chautona tauba yaba thabak amata phanglamde. Kariro, ngasigi numitsidi. Ai thaba ama phau phangdrisibo. Isori bunga. Sumai sum taurabadi najadi yumse karamna pugani. Aina kari su pusinala janglabadi rani ne kari amu hairakani. Isori bunga kari jangyingno najada tawbiribo jangyingsibo. Asumna chauton thabak amata phangdaduna mayumda halaklami. Nupa yam ngana halaina. Hoi nupi. Aina tauba yaba thaba amata phangdre aduna aisu halaklaban. Nupa thaba amata phangdre nabu hekta halakpa nangbu karamba nupano yumsidi karamna pudorino smai sum taurabadi kamaini yumse pudoino ba. Nupi aisu hangla chalini mi kuding magna nungtigidi thaba karaidagi laurudoino haire. O adu haire nang adum halabani ne aise onthokna laibakse thikridako asuk yamna lariba imungsida aina nungaina leirani nangbu nungsirena la ineba aduba hojikti ai pele pukpen pele. Nupi na adumain hain ayam nungaiti aisu nangi wadanabadi honarisidi ado walhalaba natro ha phare ai oina mapan thogane thabak suragi adugane paisa talagi heyingdagi. Nupi ayam nungait ai sum sugeba nangi walhandanabado ai hotnageba aduda khangde yumgi walisingse leinaba hayigi numita pesa khara pidaba yaroi aidi smai sum tawrabadi yumse paloi ko. Hoiba hayengdo ai pirageba hayeng nganna ai thabak aphangba ma thiuragi ayuk nganna hogatlaga. Ayukta chakton nganna hogatuna thabak thiba thoklaklami. Mafang khuding mahak thabak suba yaba leibra haiduna jangduna yenglammi adubu ngasisu mahak thabak amata phanglamde. Isori bunga kari laibak ngona chada tambiramlibasibo hojik thengasi fawba ai thaba amata phangde aigi nupida poje awatpa leinaba aibu halakpa ngairomgani aina paisa purakani haina adubu aidi somda thabak ama fawba phangdri ngasisu karisu pusinana janglabadi ranido aingonda sawbana loirani aibu hojik kadawgadoino lairabagi fajabamsu leite mayamgi roknafamsu oiba tawruba khudingdasu singthanabidi aigi nupina fawba singthabidrakansida thengeda aisu yumda hannaba tawrage. Nupa kedai pesadi. Nupi ai ngasisu thaba amada phanglaktri aduna ai nangna haiba pesado puraktri aina ngasaina khanglabani yumsidasu chaningai karisu leitri lariba nangi nanaktane punsi se leidok saruk ai ipamde chachakrage adunu ngaina leiruge ai asi hairamdona rani mayumdagi chatkhige tawi rani na dumai taw ai hayengdaidi soidana thaba aphangba am hekta tawradoini ai hayeng soidana pesado puraage hayeng pesado purakanda nang ai bulobo ina lao asi hairamdona ranisu magi nupagi wado tadana chatkre chauton su yamna nungaitana leihobi. Mathangi nonganbaga mahak ramu koba malik amagi manakta laklami. Mama ai paisagi darkar yamna oi yaragadi mama na thaba amatang pibiyo. Ibungo nangna tawba yaba thaba amata leite sida chalo atopada hangucho lariba nangubana aigi sida thabak suba yaroi. Nate mama adumaina haibigad aisu laraba haibase oiningba nati aigi nupirasu
ꯂꯥꯏꯔꯕ ꯑꯣꯏꯕꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯌꯥꯔꯕꯗꯤ ꯃꯥꯃꯅ ꯑꯩꯕꯨ ꯊꯕꯛ ꯑꯃꯇꯪꯗꯤ ꯄꯤꯅꯕꯤꯌꯨꯕ ꯍꯥꯏ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯅꯥꯗꯣ ꯇꯥꯗꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯑꯩ ꯊꯕꯛ ꯑꯃꯇ ꯄꯤꯕ ꯉꯝꯃꯣꯏ ꯅꯪꯒꯨꯝꯕ ꯄꯠꯇꯠꯅ ꯂꯥꯏꯔꯕ ꯑꯃ ꯑꯩꯒꯤꯁꯤꯗ ꯊꯕꯛ ꯁꯨꯍꯠꯄꯗ ꯃꯌꯥꯝꯁꯤꯅ ꯑꯩꯁꯨ ꯌꯥꯎꯅ ꯅꯣꯛꯅꯗꯧꯔꯤꯕ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯆꯥꯎꯇꯣꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯇꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯑꯣꯏꯔꯦ ꯄꯩꯁꯥꯕꯨ ꯄꯥꯏꯔꯕꯗꯤ ꯑꯩꯒꯤ ꯃꯤ ꯉꯥꯛꯇ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯥꯏꯔꯕ ꯄꯩꯁꯥꯁꯨ ꯄꯥꯏꯖꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦꯀꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯐꯥꯎꯕ ꯑꯩꯁꯦ ꯂꯥꯏꯔꯔꯦ ꯍꯥꯏꯅ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯇꯧꯁꯦ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯤꯕ꯭ꯔꯥ ꯅꯍꯥꯛ ꯑꯩꯍꯥꯛꯄꯨꯁꯨ ꯂꯝꯕꯤ ꯑꯃꯇꯪꯗꯤ ꯄꯤꯅꯕꯤꯌꯨꯕ ꯑꯩꯁꯨ ꯂꯥꯏꯔꯕ ꯍꯥꯏꯕꯁꯦ ꯑꯣꯏꯅꯤꯡꯕ ꯅꯠꯇꯤꯌꯦ ꯆꯥꯎꯇꯣꯟꯅ ꯑꯁꯨꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯧꯔꯦ ꯅꯪꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯔꯦꯅꯦꯍꯦ ꯏꯃꯥꯗ ꯍꯥꯏꯌꯨ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯔꯤꯅꯣ ꯏꯃꯥ ꯑꯩꯗꯤ ꯏꯃꯥꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯑꯩꯈꯣꯏ ꯈꯨꯜꯗꯒꯤꯁꯨ ꯃꯥꯟꯗꯦ ꯏꯃꯥꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯊꯪꯅꯕ ꯈꯨꯜꯁꯦ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯎꯃꯪ ꯑꯁꯤꯗ ꯏꯊꯟꯇ ꯂꯩꯕꯅꯤ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯏꯃꯥ ꯃꯊꯟꯇ ꯀꯝꯗꯧꯅ ꯎꯃꯪ ꯑꯗꯨꯗꯗꯤ ꯏꯃꯥꯗꯤ ꯌꯥꯝꯅ ꯁꯣꯟꯅꯁꯨ ꯎꯔꯦ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅꯅꯦ ꯏꯊꯟꯇ ꯂꯩꯔꯤꯁꯦ ꯑꯗꯣ ꯅꯪꯕꯨ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯆꯥꯎꯇꯣꯟꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯒꯤ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯎꯁꯤꯠꯄꯤꯗꯕ ꯃꯥꯒꯤ ꯅꯨꯄꯤꯅꯐꯥꯎ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ ꯏꯁꯦ ꯏꯕꯨꯡꯉꯣ ꯅꯪ ꯁꯤꯗꯩꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ ꯏꯃꯥꯒꯤ ꯌꯨꯝꯐꯥꯎꯗ ꯆꯠꯃꯤꯟꯅꯔꯨꯁꯤ ꯆꯥꯎꯇꯣꯟꯁꯨ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯒ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝꯗꯣ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯁꯤꯗ ꯂꯩꯕ ꯈꯧꯖꯥꯎꯁꯤꯡꯁꯦ ꯅꯪꯒꯤ ꯑꯣꯏꯖꯔꯣ ꯃꯁꯤꯅ ꯏꯆꯥꯒꯤ ꯂꯥꯏꯔꯕ ꯍꯥꯏꯕꯗꯣ ꯀꯣꯛꯄ ꯑꯣꯏꯖꯔꯣ ꯏꯃꯥ ꯑꯁꯨꯛ ꯌꯥꯝꯕ ꯁꯅꯥꯒ ꯄꯩꯁꯥꯒꯁꯤꯗꯤ ꯏꯃꯥꯗꯤ ꯀꯝꯗꯧꯅ ꯏꯕꯨꯡꯉꯣ ꯃꯗꯨ ꯋꯥꯗꯣ ꯍꯪꯂꯅꯨ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯏꯁꯣꯔꯅ ꯀꯣꯛꯄꯤꯔꯕꯅꯤ ꯆꯣ ꯆꯣ ꯄꯨꯔꯣ ꯆꯣ ꯆꯥꯎꯇꯣꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯅꯥꯒ ꯄꯩꯁꯥꯒꯗꯣ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯥ ꯈꯨꯜ ꯑꯗꯨꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯃꯁꯨ ꯑꯣꯏꯖꯔꯤ ꯄꯥꯎ ꯑꯗꯨ ꯈꯨꯜ ꯑꯃꯗꯒꯤ ꯑꯃꯗ ꯌꯧꯗꯨꯅ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ ꯁꯣꯝꯗꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯅꯤꯁꯨ ꯇꯥꯔꯝꯃꯤ ꯑꯗꯨꯅ ꯃꯥ ꯆꯥꯎꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯅꯨꯄꯥ ꯅꯪ ꯍꯧꯖꯤꯛꯇꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯃ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯇ꯭ꯔꯤꯅꯣ ꯑꯩꯒꯤ ꯂꯥꯏꯔꯕ ꯄꯨꯟꯁꯤꯗꯣ ꯃꯌꯥꯝꯒꯤ ꯅꯣꯛꯅꯐꯝ ꯃꯤꯆꯩꯐꯝ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯌꯥꯝ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃ तानꯕ ꯉꯝꯈꯤꯗꯕ ꯆꯥꯕ ꯉꯝꯈꯤꯗꯕ ꯊꯕꯛ ꯁꯨꯐꯝ ꯐꯥꯎꯕ ꯐꯪꯈꯤꯗꯕꯅꯤ ꯃꯔꯛꯇꯨꯗ ꯅꯪꯅꯁꯨ ꯑꯩꯕꯨ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯤ ꯉꯁꯤ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯜꯂꯛꯄꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤꯗ ꯃꯤꯇꯥꯗꯨꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯏꯔꯟ ꯂꯩꯔꯛꯂꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯃꯤ ꯑꯃꯠꯇ ꯋꯥꯠꯇ꯭ꯔꯦ ꯑꯗꯨꯅ ꯅꯪꯁꯨ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯕꯨꯁꯨ ꯊꯥꯖꯗ꯭ꯔꯦ ꯂꯥꯏꯔꯕ ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯎꯗꯕ ꯑꯗꯨꯒ ꯄꯩꯁꯥ ꯄꯥꯏꯔꯒꯅ ꯃꯤ ꯑꯣꯏꯅ ꯎꯕ ꯆꯠꯂꯣ ꯑꯩ ꯃꯥꯡꯗ ꯀꯨꯏꯅ ꯂꯩꯔꯅꯨ ꯑꯁꯨꯝꯅ ꯔꯥꯅꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯔꯝꯃꯤ ꯆꯥꯎꯇꯣꯟꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯕꯨ ꯃꯇꯦꯡ ꯄꯥꯡꯖꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ